State as a thokliba irang asi haurakpa matamda police station state armory dage lakhiba khutla yauna logi wangmada pairiba khutlai sing apikhalaknaba governor Ajay Kumar Vallana thokiba numit taret nigi matam ngasi loibaga loinana Arambai Tenggol gi maikai dage khutlai sing khutsinaraklagani haire khutlai sing adu Imphal gi ahanba Manipur rifles ta laklaga khutsinagadabani haire hiramasi gi matangda impact news ki pautamama Jule jari bom phom si fast MRG nopok thangba main gate magtadani hari bom phom sida ngasi nungtin pung 3:30 morom taba matamda Arambai Tenggol gi volunteer sing laglakanda khulai pisanabag damak thorom ke alokholapagi mami aduni hariba thorang asi Manipur gi governor Ajay Balana tungan ba sing amasung tampakta lairiba khulai sing surrender tawgadabani haibagi wafam haukiba numit kharani gi mamangda phongtokhraba matungda ngasi si Arambai Tenggol gi masing amlaba volunteer sing laglakanda khulai sing pisanabag damakta hariba phom sing da sangsin khibani hariba jumlaba Arambai Tenggol gi lusingba sing aduga volunteer sing lakung matamda makhoina sijanabani haiba dungba yamna afaba makhali khulai eke aduga insas na sing tongan khulai sing loinana head gear aduga koigi BP na singba tongan ba khulai sing akoi gari sing da purak mafam sida thawjang khibagi mami aduni adubu hojing mafam sida yamna angakpamna hariba mafam sigi khoi lojik leiriba phasi MRG head complex manungda karnar khadru leiriba mafam sida khulai sing asi laptharaga koigi makhoigi oiba official oiba security go oiba section thorang lakolakanda adumba khulai khusina hanbagi adumba thorang adu pangthongnabagi damak sem sabani adubu yamna lebak thiba amana mafam sida sumloba khulai masing yabla khulai sing pisanabagi damak thorang tawrabasu hariba area asida Manipur gi pawmi sing changhandaba gi mami amadi damak tari loinana hariba main gate asimakta josu no photography haibna chingba tongan ba waro lerkanda khoi pawla hon danabagi damakta yamna thaba ma lakhopagi mami amadi damak tari adubu nakal maromda mafam asida lairiba hariba area asida changiba Arambai Tenggol gi volunteer sing sangma matamda khulai sinaba matamda kari marag bidokta media yahundribano haibagi pen debok kholau ke ama hariba pham sida leidiba imaibel sing baruina Arambai Tenggol ga langmina khiba imaibel singa pongdokhi aduga makhoichu sangdabo khonar modagi hoji imaibel singa kanna haibadagi mafam sida Arambai Tenggol gi volunteer sing leidiba phase MRG maikai da changchen khre adubu kari marag ni dumakta achumblaba Manipur governor Ajay Balana ching musung tapakta leiriba khulai sing asi lokhana bagdamak thobak thorom paikhalakpano haibasi yamna khanaba amusu kumle jengbagi bathok tari labdom sida thoklibe irang asi irang laksinabagi damakta haiba khulai sing asi pikhanabagi damakta haiba thorang asi paikhalakpra haibasi miyamna hangladuna lakuni adumaku Arambai Tenggol ni volunteer sing aduga tungan ba sing musung tapakta leiriba volunteer sing pairamba khusu khulai sing asi pikhalakanda Manipur thokliba tangdu leita daba irang asi Sati oina porko ngam gadra ngam dauri bra haibdi miyamna wahang oina hangbat gathok tari